Numit tarit ni chupna Chandel Tengnopal Noni Amadi Tamenglong District Chathagadaba intensified Mission Indradhanush 2.0 campaign Health and Family Welfare Director Dr. K. Rajona ngasi haudokre. Mahosagi oiba laying pathapna layingba Man Si Khang Sowa Rikpa haina mithonba Tibetan Medical and Astro Institute ki Imphal Branch Clinic ngasi Ghari dalaiba Manipur International University da hangdokre. Ukhrul amadi Kaching District ta lona yadaba maongda hanglamba showmill sing thingjinkre. Manipur gi umang kaya paktaknana kokthorakliba asi thingnanaba akanba action lawkhatlagani haina Forest and Environment Minister T.I. Shyamkumar na phongdokre. Amasung numit humni chupna chathagadaba Children Film Festival ngasidagi Palace Compound da laiba Manipur State Film Development Society da haudokre. Mayam bukhurumzari adom neng birbus impact news ni ay natingu zamna hauzi pungjas faubagi maroi pausing miyam da pizari tha asigi ani dagi hauraga numit tari ni chupna Chandel Tengnopal Noni amadi Tamenglong district ta chathagadoriba intensified Mission Indradhanush 2.0 campaign Health and Family Welfare Director Dr. K. Rajona ngasi haudokre haukiba Englishing ani taramapan gi December dagi tangkak naina round ahum Pakna chatharakpa campaign asigi aroiba round asigi damak same saba pumnamak loire haina director asina phongdokre BT Rota laiba Family Welfare Department ta pangthokiba campaign haudopagi thoramaduda Dr. K. Rajona campaign asigi manung channa Chandel amadi Tengnopal district ta session site chamaga yankhai humdoi amasung Noni amadi Tamenglong district ta session chaniga taramari hangdoktuna tika kapagi khongthang asi chathagani Aroiba round asigi oina Chandel amadi Tengnopal da laiba chahi ani gi makhagi angang chahumga humbudra manga amadi mironbi kuntra ga mapal loinana Noni amadi Tamenglong gi oina angang chamnga ga kuntra mathoi amadi mironbi nifuma thoida tika kapthoknaba pandam thamli campaign asigi damak angang amadi mironbi masing thidokpa training amasung state amadi district ki thakta task force semba amasung review meeting fauba pangthopa loire haina phongdokhi Panbayai campaign asina tika kapthoktuna changhandaba ngamba laina makhal nipan haibadi tuberculosis, meningitis, measles, hepatitis B, tetanus, whooping cough, polio amadi diphtheria dagi ngakthokpa ngamlibani. Yakoina successfully implement or hena successful oinaba Prime Minister Modi gi yakoi asigumba special scheme cabinet secretary amigi makhada yengzaliba adugumba program asi da successful oin view masi successful oinabi dangta district level lagi yakoi monitor mayam thadui state level dagi mayam thadui district level da thadui aduga central level da su mayam thadui masi mathakta su yakoi UNDP World Health Organization amadi yakoi UNICEF moi mayam sine yakoi da support of idra koi hoji bawom phajana successfully implement tobang amjari Nakalamaromda tamthiraba coronavirus laina asidagi ngakthoknaba health department na equipment kaya laishinba hore center langaktagisu equipment kaya piraklagani haibagi thajaba chap chana leire haina mahakna phongdokhi paumi singda mahakna phongdokhibada laina makhal asidagi ngakthoknaba amadi phahannaba hidak puthokpa ngamdriba maramna miyamna toina khutsa sengna hamdokpa amadi sanitation luna na thamba tangai fade laina asi sandorakpadagi Mirai Bagda Lairuba Lamdam Asigi Miyoi Chahumga Kuntra Taret Imphal da Halakre Miyoi Chahumga Kuntra Taret Asigi Manungda Miyoi Tara Laina Asina Narabra Haina Jingnabadagi test Taurubada Miyoi Mapangi result negative Oiramle Amadi Miyoi Amagi result Hausi Faubagi Oina Lagtri Haiki Awang Nongpok State Singi Oina Agartalada Mipham Pangthoktuna Laina Asidagi Laukhat Payaba Akanba Cheksil Thaurang Sing Punna Laukhat Minaba Phirep Laure Airport amadi border area singda medical check post hangdoktuna akanba checksel thaurang lokhatli haina mahakna phongdokhi Koi loina medical ki team thamdana koi phajana check tawjari airport su ya koi medical team ahen ba doctor sing ahen ba staff sing ahen bu khuju khlai sing pidana koi yakana honajari masi matak tasu koi agartala da ngai matang nahanda koi special meeting ama preparation tawbi namta ya koi kauna koi dagi nomination ani thadana meeting participate tawre masi koi loina national mission health family affair
amadi mayam punna thabak tawminadana masi fazana ngaktonaba preparation tawjina hare akoi khuju khulai khar laisin jare center ge su khuju khulai khar pirakaniana akoi yam kanna honari masi on the way de lere laying bangamdaba laina makhal kaya mahausa gi oiba laying pathapna laying bangami hairiba man si khang sowa rikpa haina mingthonba Tibetan Medical and Astro Institute ki Imphal branch clinic amangasi ghari dalaiba Manipur International University da hangdokre Malem da maming chatliba spiritual leader Dalai Lama na hangdokiba institute asigi Imphal branch asi Manipur Legislative Assembly gi speaker Yumnam Khemchan na hangdokibani Hai riba clinic asi MIU amasung Mansi Khanga khutsamnaraga India gi oina yankhai taret suba branch oina hangdokibani clinic adu hangdokpaga mari lenana speaker Y Khemchana MIU na state asigi education sector chawkhalhanaba hotnariba asigi mathakta health sector dasu mityen changlakpa asida nungaiba amadi thagatpa phongdoki clinic adu hangdokpada saruk yakiba Jenims ki director Professor TH Bhimona haikibada medical science na phanayamna chawkhatlabasu allopathy gi layeng pathapna layeng bangamdaba laina kaya ayurveda amadi homeopathy na layeng ba phauba phahanba ngami hairi Mansi Khang hairiba Tibet ki medical laying pathap asisu anaba kaya laying bangamduna miyam da kanaba pi haibasi miyam na yanaraba waphamni haina phongdoki state sigi achouba investment ama angang singi larik tawbada mapanda thari basing sigi university siladi khar phani si kogi matamduda koi house da bill si pokalakuda kogi Pangiba board treasury bank some of the opposition gi wakal ni haizaba tai ana university na at least Manipur economy da achowa kana ba pi ni sai na ahama thamjara kanda like tami badana tana healthcare sector ama sangilakna si sangjin village se I am really grateful to chronic disease in hilai amada hujiki akoi gi homeopathy adi ayurvedic aduga hujiki anova system men si khang Shwaripa Hariba, Oziki, Masigi, Anabagi, Layambagi, Patapasisu, Aine experience, Laitragasu, Masi, Matam Kayagi, Mamang Degi, established Oguna, Oziki, Mamang the Pandi, Chief Medical Officer, Ripa, Sina, Sigumada, Sathadana, Masi, Hare Haibagi. It is useful to the people size, it has been proved. UK the based over preschool Patels ki anoba branch ama ngasi Imphal West ki manung channa tera lokrakpam lekai da hangdokre thawramaduga mari lenana Patel tera gi founder member Thingbaizam Dikashna pikliba angang singda aphaba matamga chunaba preschool education pibana angang aduna tungda makha taba mahai masing tamlakpada hena singthaningai oiba performance ama piduna aphaba mioi ama oiba ngami Patel asi UK the based over India gi preschool club ki saruk amani Patels ki thoidok hendokpa amana school asi angang singna kari pami kari khalli haiba ningthina khangba child counselor amagi mityeng makhada school asi chalai gadori bani Patels na kanaba pi gadori ba asi maru oina angang amadi mama mapa oiba singdani haina founder member asina thamlaki The CCTV surveillance ma'am se koi every room da every nook and corner angang sina changba yaba jaga khudimak CCTV camera khengani angang sina school changba amasu school thok pasin sida ngasagi angang se changre atraga thokre have through SMS automatically adum SMS thajaga da parents ta ngasai angang sina ngasagi ma se tumibra ma se activities tawribra attentive oiribra ma se kai tawri haibado sigi khangning ba se akoina kamai tawni habada ngasagi applications ama akoina parents ta pigani sigi application ki through sida parents sida akoina SMS thagani every day my homework toroktre magi activities khangaktre adu kumbasisu magi class teachers na dum automatically mangonda gi book te ira piba nataba khoi SMS through sida akhoi gi parents adum thagrani magi activities tawgado me Iramdam gi pothokna chinjakta mipal tangdaba lamdam oirasi haina mingthonba MS Malem Food Product ki anoba factory ama RPI gi Athwale gi president Maheshwar Thaunauzamna ngasi hangdokre Imphal East District ki manung chana leiba Thambal Khong Sabal Laikai da hangukliba factory asigi mapu KIs Bizando na hai lamdam asida mapal lamdagi pushilakpa chinjak singi mahut iramdam gi pothokna kharada oirabasu
मेनखटपा ngamnanaba factory asi hangdopani Malim food product na puthokliba achar asi nattaba anoba makhalgi chana thaknanaba potlamsing athuba matamda puthoklagani loinana lamdam asida leiriba lenga ki thabak phanghaudrabasing thabak phangde haiduna mipainingai oidre haiki Malem sinjak aina aina mingthon ba anoba makha thonjaraga hajik matam jigi sanariba akhoi kurkure adigi noodles adi chau sigi maming mi gi maming da kurkure lobu taragadi phajadre isagi pothokna maming je dum sasabo oina ba malem simutung ba phoina na malem sinjak aina ga thonjaraga anoboina kurkure akhoi snacks myam si ana anoboina puthoksagani athubu matam da sigi akhoi Manipur gi da sik thawak phangdabigi samesya ama khabar khangde ni myam kudi makta hajik ji phung sadana leiba wapam bani masida ina hygienic message ti aina tawriba thabak sing asigi aikoina isana tandana ne government service kaktang ngaidana asi kari tawba yage haibado thijan biraga Manipur da leiriba hajik ogi MSME NSIC ogi department gi khangairiba mayangi manakta chapiraga oi ngasi akoina tawgada thabak muje kari tawba yage kari thabak paishan bayage akoina sendok lambi ama sendalami karamna phanggadagi haibado makoida chalaga tanabiu soidana aingonda phangiba knowledge singumna akoisu hena pipirakani haibege aina mayamda aina hajini DM College of Teachers Education Imphal na chahi khudingi pangthokpa Community Service and Extension Program 2020 gi saruk ama oina ngasi Diulalenda laiba Children Home da chatuna tongan ba potlam kaya tengbangkhre Thoramaduda DM College of Teachers Education gi trainee chamri amadi faculty yangkhaina saruk yaduna angang singda exercise book yauna cheng amadi chana thakna na ba potlam kaya khutsinaki कोई कॉलेज की ट्रेनिंग यूनियन की फंड के कोई नंगमजब खरा हाइबदी दरकार ओइबा लैतलायर मयाम सिंग मतेंग पांगगदी अखोइसु बोर फंगद्रा मखोइसु मी ओइगद्रा कप्तना लैरिबा थवाई मयाम सिंग से पेलहन दरकार ओइ हाइबगी वखलवंदा कोई ओजा सिंग से लाकपनी असिगुम अंगांग सिंग सिसु कोई समगतब यादि मखोइसु मणिपुर की नागरिक ओइदोइनी इंडिया की नागरिक ओइदोइनी मोइसी मतिक चाब मी म ओइबि याइ ईश्वरना मोइसे मतिक चारु सो मी अम ओइना पोर सो हाइद्रा मगुन मयाम योमगा लाकपसी खुदोंग चादबा लैतलायर मयाम न मरम ओरगा मोइसिम फाव ngamde aduna मखोइ सिंगसे पुन थवलगा चौ मियम ओहनदब यादे समाजि इंगना चिकना नुंगाय फन पांदब यादे हाबि वखलवंदा अखोइ लाक्चबने Manipur gi umang kaya pagtak nana kokthorakliba si thingnanaba chingi manung hanjinba mafam sing yauna mafam kaya da Forest Department na haktheng nana chatuna logi wangmada u lalonba sing thingnanaba akanba thabak kaya laukhatpa hore haina Forest and Environment Minister T.I. Shyamkumar na phongdokre wafam asi kangla patalaiba minister gi quarter da pangthokiba paumi singa unaba amada phongdokibani ngasi Forest Department na Ukhrul district ki Awang Kasom amadi Kakching district ki Serauda Lona Yadaba Moongda Hanglamba Sawmill sing thingjinkhre hairiba thabak asi Manipur gi atopa district sing dasu department asina makha tana hakthengna chatuna yengshingani loinana miyam nasu mahausa gi saktamda akaiba piba thabak amata makha tana tawbiganu haina minister na miyam da appeal tawki Manipur ki tongan ba district sing da ain kaina umang kokthokpa uyanba amadi atopa neighboring country dagi u import of khudima forest department na day and night ju phari adu ain kaina nyungong thok to bagi forest department am lem tharo hena koi medai ko thang da mani praja myam da thamjiri madudi isagi miku khragi apamba leibudi makta koi nthiraba jungle umang ga yathat pasi ain gi mayok tani ana sumba thabak sing makhata na to bigenu ha medai ko thang amun appeal taw Directorate of Environment and Climate Change Government of Manipur gi mityeng makhada Affairs of Benign Center ABC Discover Manipur amadi Development Empowerment of Volunteer Integration Devi gi miyoi singna Ziribam district ki manung hanjinba Barak Circle da leiba wetland sing yengshinkre Organization sing asigi miyoi sing asina mafam adu da leiriba wetland sing gi phibam yengshin baga loinana mafam adu gi khunja sing da wetland sing asi ngak senduna thambiyu haina paujel pikhi Yengsin Khongchet aduda sarugya kiba ABC ki secretary Chaudhuri Mayum Joykumarna wetland sing asi mangtharakpana malim gi aying asada akaiba lakpa amadi wetland sing da saidangduna hingliba tongan ba jiba panba sing asi mangkhigadabadagi kanba ngamnanaba hotnabani haiki asumba wetland sing asi hojikti Manipur dantane prithvi gi hoina khoi climate change ki global warming adigi nomi sing phangdabagi problem ma'am tholpasta kharda usu kanna boidongta sumba department ki lamjing makhada sumba wetland sing asi mong marin tana leribra hantra mong marin tana singat na bohona bada adwai gi leriba locality gi mayam gi daite sing du su yamna darkar lebu khiteng masigi matangda khoi field visit kumba haip tare masi lakchabani
Clean City Imphal Project ki makhada ngasi kedogi thomi amasung City Police ki personnel singna Khwairambal Kaithel gi Naga Nala Maharani Thong amadi Nambul Turel gi Nageta Lairiba Amot Akai sit sengkhre Imphal City bu Luna na thamnabagi wakhalonda pangthokiba sit sengba aduda City Police ki OC M Sudhirna haikibada pot chai leiba lakpa miyam yauna potpham amadi tukan phamliba singdagi thorakpa makhal kayagi pothi potkum singna leptana motsil hale haiki Asigumba thong asi tawdanaba miyamna isagi citibu luna na thamnaba hotnaminasi loinana amor akai hundokpa thengnarabadi City Police na chap chana action lokhatlagani haiki Bazaar की अकोइबा मरुइना नागानाला मथक नबुलतुरेन ते महानी थोंग नाकन के मोसन गोचली मैम से अवेयरनेस समझोइना प्रजाद अपील समझोइना मैम हिंगमिनसी कथेनुंग दिन फमगसु लुना नाना फमजी मसी मैन फजना नपगा अदुगा मोसन गोचम थबक से तौदनबा हेल हजार सु ओइदनबा कालेन मतम लाकपनिना हुजिति अना लायों खंगदे अमा खंगदे मैम अमा लाकसु याय अदुना मरम वर्गा अखोना ngasi gi chilaba tanja se kaithoga chang juna mi thaba sida chen khara do suna khoi mateng pangjabani aduga akhona prajada appeal tawjarina amora kai ji municipality gi nadaga mafam chan hundokpiyu iram nala da thada biganu mai ben sing maruina sida jana pi yom video copy ba dukan sing maram cha da polom sing mayam naga nala da thada bi asi to biganu kari gumba mathang da sigum thengnaragadi fine khangde ama khangde marik chuma thaba do khoi pakhalakani Leibak ama lamdam ama chawkhatpa haibasi miyam gi khanba aphaba mihut yamna maru oi haina Lamlai Kendra Development Committee ki advisor oibaga loinana MPCC Manipur State ki co-opted PCC member oiriba Achoibam Deven na fongdorakli Lamlai Kendra Development Political Forum Development Committee Mahila Committee Hill Area Committee amasung Youth Development Committee na punna sinduna pangthokiba nongmagi oiba political class ki thoram da fongdokibani Lamlai da laiba Deven gi yumda pangthokiba thoram aduda Devena Mikhal gi matamda miyam gi amadi khunai gi khanba aphaba mihut khansi aphaba mihut khalhaudabana lamlai asi hiram khudingmakta kham thengna sotharaba mafam ama haibadu oire lambi thong yauna ngasidagi chahi kun gi mamangda lairamba phibam adu ngasisu adumak khongdana lairi haina fongdoki Assembly je yam tangba adu mifam amaneba magi Kari ba MLA tu ni SMB da kendra se ki awara pa phukakata ba timing tu da kai dore ma di SMB tu da kendra de ki awara pa phukakata ba mana yum da phaju susala na khor tum le re ne adu ita di khoi lamnai kendra di kara ma makai da lakaduri ba no ba sumba laibak thi ba MLA thagar pa maram oiraga lamnai kendra se adum sauda da lai gane ba kari ba MLA je ma je ta mangara bole pe ta mangara party honge अखोई न याय बमा पार्टी होंगो का लमलाई केंद्र की सपोर्ट थरंग तरोबा अदु नतेबा पार्टी होंगो माति मसा की खाना ब थीले रे लमलाई प्रजा दि तो बोन मतम दुम तौरनी है वखल लेरेबा Manipur gi MP ama yauna tha sigi kuntarukta Rajya Sabha gi MP khangadauriba asida ruling opposition haibathi dana aphaba mihut khanbi yo haina Manipur People's Democratic Front ki maikaidagi lenga ki pukning chingsilakli Manipur Press Club ta pangthokiba paumi singa unabada front asigi secretary S Samungauna Englishing amaga chamapal yankhai nithoi dagi ngasi faubada Rajya Sabha gi MP tara mari khankiba asida national amadi state ki issue singda thauna laina debate tawbangamba MP kana yaukrabage haibada haiman bathokloi party gi yengdana miyam gi kholau mapung phana lauba ngamgadaba constitution gi kalon sing ningthina khangba miyoi thabiu haina mahakna appeal tawki भारत की पार्लियामेंट मतिंग लेबा अदगी भारत की डेमोक्रेसी की नॉर्म्स खंबा भारत संविधान की कोई आर्टिकल 1 दगिना 395 शेड्यूल 1 दगिना शेड्यूल 14 शेड्यूल अदुबागी फजना पर्टिकुलर नाइन अदुगुम्बा खंबा अदगी दोला दोली खाइदबा अदगी भारत की पार्लियामेंट की मेंबर संवा निफु मंगा Lok Sabha, Rajya Sabha Sani Nipu Manga, Hariba MP Singa se, Masa Yauna, Koi making friendship, Tobangamba Dumba, MP to Tabi Usini. High Court of Manipur ki Justice M.B. Murali Dharana, SCRT Commissioner Secretary Director Yauna, Manipur Public Service Commission ki Secretary da, SCRT ki Joint Director ki Thau Puriba, Zim Golden Thinguzam Mahakna, Pairiba Phamdagi Lauthoknaba Yathang Pikre. Yathang asi Thongju, Faija, Laitongdagi, Sukham Premjit Amadi,
Mayang Imphal Konchak Mamang Lekaidagi Chingangbam Sanjoy Hariba Miyoy Ani Asina Zimna Joint Director gi Thaupuri Basi Constitution gi Mayoktani Haina Wakatlaktabigi Pikibani Hairi. Lions Club International District 322D Manipur Region gi Taramarirak Suba Annual Region Conference Pangthokre. Konung Mamang da Laiba Lamian Basanglen da Pangthokiba Conference aduga Mari Lainana Sanglen Asidagi Hauraga Konung Mamang Traffic Island Koiduna Laklaga Andro Parking Lambi dagi Konung Gate Lambi Fauduna Sanglen Asitamna Pangthokpa Rally Amasu Chatki. Nupi Singhi Mapangal Amadi Thauna Hengal Hanabagi Pandamda Laibak Sinba Thungna ngasi Chathakiba Miyamgi Khongchatki Saru Ama Oina State Asigi Oinasu Chief Minister Nongthombam Birena Lamthaduna Miyamgi Khongchat Chatkre Nupi Singbu Chap Manaba Mityengda Yengba Amadi Nupi Singhi Yaifa Thaurangi Ihau Khudingmakta Lengak Asina Saugatuna Lakli Haina Chief Minister na Phongdokre Power Walk Haiba Mingthonda Khongchat asi Manipur State Commission for Women's na Sintuna BT Park tagi Hauraga Nupi Lal Complex tamna Chatki Ngasigi Thauramadu Chief Minister na Fast Track Court Hangdoktuna Nupi Singda Chathaba Miyot Minay Thingnanaba Hotnarakliba Asina Lengak asi Nupi Oibi Singbu Ikai Khumnaba Amadi Awang Bathagda Thamli Haibagi Achauba Khudamni Angang Singda Chathaba Miyot Minay Singi Oinasu Pokshogi Court Ani Atuba Matamda Mathau Tauhalagani Micro Small Medium Entrepreneur gi Lamda Thabak Tauriba Nupi Singhi Marakta Laibak asigi oina Manipurna khwaidagi yamna nupi entrepreneur puthokpa ngamba asi chawthokchaningai ni haina mahakna phongdoki ngasigi thoramaduda lenga ki tongan ba nupi thaupubi sing CSO amadi mahairoi loop singi thomi kayana sarukya ki government shi thabak oina hobone aduga anasu khane crime against women fast track court kanai matamda likati wato mayam thokre Panorama, Chanapi, many things can't remember the last 3 years in the fast report. We saw only the conviction period. 800 yes and a way, they started. Was it should also be another 2 get court of a way, Sangara, Dan Sangara, and the Wikitan Royal and the later, any number of ways. The government's committed to protect the rights of the women in the street. Imung manungda chathaba miyot minay haiba hiramda nongmagi eva awareness ama Irai Park ina chanura loina silon ichal na sinduna kamong maisna mamang laikai ima panthoy biholda pangthokre haina loop asina thadorakpa chirol amana khanghalakli Organization for Indian Women's Against Crime na chayol khudingi puthokpa web series chaithengi ani shuba episode yausang thabalgi chaitheng ngasi haunabi matung inna Forest and Environment Minister T.I. Shyam Kumar na release tawkre Manipur thokiba nupigi tongan ba crime kayagi wari de yumpham oiduna organization asina puthokliba web series asigi ani shuba episode asi Minister T.I. Shyam Kumar na sponsor tobani loinana episode asigi director na Nirmal Kangzamni Kangla Patalaiba Minister gi quarter da pangthokpa release tobagi tharamda minister na phongdokhibada Manipur thokliba nupigi crime kaya asi thingnana bagidama crime sing asigi maramda miyamda wakhalon piba yamna mathautai Maram asina ngasi organization asina miyamda awareness pinaba puthorakliba web series asina lamdam asida achauba ahongba ama puraklagani haiki ngasi gi thawramaduda sarukya kiba Organization for Indian Women's Against Crime ki secretary A Robita Nahai web series asi hayeng numidang pung mapandagi YouTube ta chaitheng incident in Manipur haiba haina tharaga yengba fanglagani haiki ngasi di Manipur apikpa state wargaso jati kanglup kunthatu na puna taminaba laibak thibadi border state oirba drug ki amadi nisana lasubi se amorapa masina ayamba crime kya thoktuna miharpun tholakpa amadi nipising da hanthana yengba nipising tu hatpiba amadi nipising bu masin khanma ngamaktabagi sajat waklor ma lakpasina male masida amadi state asida asauba kogi mahoksai khansi kaire adugi damakta women crimes against na sahi ki oina puthokpa serna puthokpa sum saitheng asina yenga kandadi soidar maki gyan ta phangani haba masi yam art leba apabasing losun bira kanda phatabasi lothok bira kanda apabasing du yenga ka tung mirong ge damakta chapchaba khongtham le mina
Nongadada February gitang kuntereta thokiba chahi tarahumdoi khaktangai ribi nupi macha ama ikai khumnaba manghanbagi thodokta chenabasing achum aran thidok maral gi matung inna chairak pibiyu haina thodok aduda chenaramba sawombung thongkhongdagi laishram tangbagi apokpa laishram zila ngambana phongdorakli Manipur Press Club ta Paumi Singa unabada laishram zila ngambana phongdorakpada Rape case asiga mari lainana chenaba miyoi ani pulisna phagatpada mahaki machanupa laishram tangbasu amani adubu mahaki machanupa ga loinana phagatpada yauba malem nganbana thodok asida laishram tangba yaudi haina pulisna wahang pahang tawbada phongdokpada natana victim oiribi nupi macha asinasu laishram tangba yaudi haina phongdoraki hairi masina maram oiraga laishram tangba February gi tangkun ga Nepalda bel piduna thadorakibani loinana thodok asida chenaba khudingmak chairak pigani haina lona thingkhraba lalhaulu KCP progressive ki kangbu amana media da phongdokhiba waphamadu achum aran khanglaba matungda pangthok pinanaba haizarakli karigumba mahaki machanupa chenaramba thoklabadi maralgi matung inna chairak phangbada akaiba leiti hainasu mahakna phongdorakli Hokdok sidai senariba aigi janupa sine adagi malem ngan ba haijine moy ani mukse malem sidai khongda bam piroena khabar sidai amu habakudagi aiji leiba yadadana adugi question chenjabani leibak sigi damukta phanaba tobiriba isininaw singjina ngasai asumba je phajana thidokbiraga aigi sase sengna mara leirmagasu kesu kaidi moigi apamba sum tobbigo kaigino hargadi timuriba nupimta sisu aigi isagumneba ai adum nungsiba aigi imung munungda thosu ai khangdana leiba ngamoiba moina asengba asumbado phajana thidokbiraga mara leiba mido serak adum pibiu madai doi mapa mo oina ai isaju khangkacharoi ngasai gi asum arandu di phajana thidokpiu nupim chaduna ju ai gi sanupasi yaude na haire phadana leiriba malem ngambasina su ai gi sanupasi yaude na haire masi phawbuda hariba sangstan sina hanjanna ngasi mak phawba khabardum yaurko ji reijida leiba ngamdadna media gi khuthangda ai singdoksaba laksabani Hairok Part 2 Devi Mandop Laikaida Haukiba February gi tang kuntaret ki numidangda El Rojit amadi TH Promote anida miyoi kharana nongmai kaptuna hatnanaba hotnarambagi thodokta chenabani haiba miyoi ani Thobal Police na phagatkhre pharaba miyoi ani adudi Hairok Part 3 Ningthauzam Lairaktagi Laishram Herojit chahi kulhumdoi apokpa El Angaushana amadi Hairok Part 2 Laishram Laikaidagi Laishram Arun Kumar alias Nauba chahi kunmanga apokpa El Muhindroni Makhoi ani asi ngarang numidang wairam Thobal District Police ki kangbu amana phagat pangamkibani hairi faraba miyoi ani asi ngasi CJM Thobal gi mamangda puthoklaba matung numit humni police custody da thamnanaba yathang pikre panbayai haukiba February gi tang kun taret ki numidang pung 8:30 rom tava matamda El Rojit amadi TH Promote anida Hairok Part 2 Devi Mandop Laikai da leiba pan dukan amada kwa jaringaida Maikhum Uppa Miyoi Mapan Tarana Phu Chaibatanatana Nongmai Fauba Kaptuna Hatnaba Hotnarambani Hairi Nakalamaromda Haukiba February gi tang kuntaret ki numidangda Hairok Part 2 Devi Mandopta miyoi tararomna miyoi ani tamthina phubatanatana nongmaina kaptuna hatnaba hotnaramba thodokpu yaningdaba phongdokpaga loinana thodok aduda chenariba miyoi pung nifunipan gi manungda phagadabani haiduna ngasi Hairokta thodok aduga mari leinana semkhiba JAC na sinduna wakat mifam phamkhre thodok asiga mari leinana semkhiba JAC gi convener Maibam Tomthinna phongdorakpada Lakliba pung nifunipan ki manungda Thobal District Police na thodok asida chenaba miyoi sing Phabada Wathauriba miyoi sing Phabidrabadi Makhataba Khongjang kaya Changsingani haiba wafam thamlaki Bishnupur District ki Thanga Manung Chanba Karang Ithata Ministry of Information and Broadcasting ki Field Outreach Bureau FOB Imphal na sinduna chathagadaba Integrated Communication and Outreach Program ngasi haudokre Numit humni chathagadaba program asi MLA T Robindrona Khuman Pokpa Community Hall da haudokhi Thauramgi Manung Channa India Government na Paikhatliba Chaukhat Thaurangi Matangda Utpa Makhal Nifuromgi Photo sing MLA asina yengsinki Loinana Madhya Pradesh Manipur amadi Nagaland ki tongan ba cultural program kyas utkhi amat amagi nungsinadaba amagi furup amada ko changmu ya bata furup amada hai patang daba adum charang ne leba tamda prayaji wal le tamda hojik paliba BJP ne luching ba
ꯆꯨꯡꯁꯤꯟꯅꯕ ꯁꯔꯀꯥꯔꯁꯤ ꯂꯥꯛꯄ ꯃꯇꯝꯗꯒꯤꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯀꯔꯤ ꯑꯋꯥꯕ ꯂꯩꯔꯤꯒꯦ ꯑꯍꯤꯡꯗ ꯃꯣꯏ ꯍꯨꯏ ꯑꯃ ꯀꯟꯅ ꯈꯣꯡꯕ ꯃꯇꯝꯗ ꯁꯤꯐꯥꯏ ꯂꯥꯛꯑꯝꯗꯨꯖꯥꯠꯂꯥ ꯍꯣꯔꯦꯟ ꯏꯃꯨꯡꯁꯦ ꯀꯅꯥ ꯆꯪꯗꯨꯖꯥꯠꯅꯣ ꯑꯩꯒꯤ ꯏꯆꯥ ꯑꯃ ꯐꯥꯔ ꯄꯨꯗꯨꯖꯥꯠꯂꯥ ꯑꯩꯒꯤ ꯏꯆꯟ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯑꯍꯜ ꯑꯃ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗꯒꯤ ꯀꯅꯥꯒꯨꯝꯕ ꯀꯩ ꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯝꯕꯗꯤ ꯆꯤꯡꯅꯕꯗꯤ ꯂꯩꯔꯝꯃꯔꯣꯏ Sensitization of media role haiba asida nongmagi oiba awareness camp ama Tamenglong district ki Taushem subdivision ki manung channa leiba Aven village da pangthokre awareness camp adu Zeliarong Baptist Association na Tamenglong district working journalist union ga punna khotsamnaduna pangthokibani All Manipur Muslim Organization Coordinating Committee gi nauna thaupugadaba members sing ngasi wasak lokre wasak lobagi thoramadu Hotel Imphal gi sangai hall da pangthokibani amuko ki hanagi president SM Jalal na amuk hanna lup asigi president ki thaupuragani ngasi chatli bachahi English singani kundagi kungani thoi fawba thaupugadaba sing adugi marakta Vice President Manga, Secretary Oina Mohammad Wahidur Rahman Yauna Tongan ba Pampugadaba Amadi, Executive Member Singsu Washak Loba Adu Sarukyaki. yamna choba great message ama Manipur lairiba khogi jati punamakta ichilina oiba amsung amatu oiba nungsi chanaba shanti oiba amsung wakhallon tinna tunglam chatki oiba dumba khunai ama khogi ramdam sigi khunai ama semkat minanaba gi dumba wakhallon du da yamna choba message ama ngasigi wasak loba thoramasina oiragani haiba famse thamjari ngasigi asugumba attacking ceremony siga mari leinana appeal tawjaning badi akhoigi marakta kanagumba ichilina singi maraktagi akhoi maselgi marakta confuse lehenanaba ba taba watpa adugumba situation khara lakpa taragadi madu masagi marnai oiba wakhalonda thabak tawbani haibase miyamna lo Imphal West District ki Additional SP Operation Amarjit Lamabam ki meeting makhada District asigi Commando DSP Thokchom Thomas amasung P Achobana Luchingba Kangbu amana ngarang numidang pung taruklom taba matamda Thokchom Bridge da drug konana miyoi ani faraba miyoi ani adu Moizing Awang Laikai dagi Muhammad Kabir Ahmad Chahi Kuntraga Taret Apokpa Muhammad Abdul amasung Barani AP Masjid Road dagi Ramjatan Das Chahi Nifuga Humdoi Apokpa Suresh Das ni faraba miyoi asidagi brown sugar kilo taruklom phagat pangam ki hairi faraba Kabir amasung Ramjatan makhataba wahang pahang taunanaba City Police Station da sinakre hairi Thobal District Police ki Commando gi team amana ngarang numidang pung 8:10 rom taba matamda Lilong Tamyai dagi miyoi ani Nitrazepam tablet IP Hello Nitra box manga punna tablet chamnga ga konana faraba miyoi ani adudi Moizing Awang Laikai dagi Moizing Mayum Faris Khan alias Thoiba Chahi Kunma Thoi Apokpa MM Siraj Ahmad amadi Lilong Hainong Makhong dagi Wang Mamayum Imtiaz Chahi Taraga Mapan Apokpa W Azadni faraba makhoi animak legal action lakhatnaba Lilong Police Station da sinakre hairi Assam Rifles ki Kangbu amana Tengnopal check post ta nupa ani lupa lakh 85 rom gi mamal oigadaba brown sugar ga konana faraba miyoi singadu Zamkhomang Baite Chahi Nifu Apokpa Lungkhozang Baite amasung Thangkhahau Baite Chahi Kuntaruk Apokpa Lungkhozang Baite ni Makhoi ani asi Imphal tamna thoglakpa Maruti Eco Vent amadagi brown sugar gram chaniga humbudra mapal ka konana fabani hairi Imphal West District Commando na ngarang ayupung 12 rom taba matamda UNLF ki active cadre ama hairi faraba miyoi adu Laushang Khong Makhalaikai dagi Phamdom Romapati Chahi Kuntraga Nithoi Mapuroiba PIs Chalambani faraba miyoi asi UNLF ki Lieutenant Colonel Chingkhai Nganbi Kaubi Nupi amagi makhada thabak tawbani haibasu khangba ngamle mahagasi Eastern Nagaland da numit nifu mangani gi basic military training loiraba UNLF ki kadar amani faraba Romapati makhata na wahang pahang taunanaba Lamlai Police Station da sinakre hairi Congress Laingakna Ziribam District ki Harinagar da Saramba Residential Model School asi mafam chabada saramdabana sijinafam khangdana leire haina Manipur Food Industries Corporation Limited ki Vice Chairman K Sarat Kumar na phongdorakli
Ziribamgi Chingdong Laikai da Leiba Maira Club Chingdong Laikai gi Semgat Liba Playground gi Fibam Yingsilaba Matung Ziribam Babu Parada Leiba PWD Guest House da Paumi Singa Unabada Wafamasi Fongdo Kibani Sarat Kumar na Makhatana Kazunat Farm Muthatlaga Ziribamgi Bidyanagar da Linkhatliba Sports Complex Asisu Sports ka Mari Lenaba Thabak Thoram Amata Tauba Ngamdre Haina Fongdoki Sports Complex Layribasi Kesunet Development Farm and Achowama Ziribam the Topa Kesunet Sukimatic market Pabum Penuni Kanar Madu Muthatlaga Nasiti Mafam Sports Complex hasn't given Aduga Sports ka Mari Lenaba Thabak Thoram since Pangtopon Dava Namdan Lady Punumse Matamatam Layiba Singaduna Afam Chana Matam Chana Maram Chana Mrs. Side Selection Tawdagi Achobukuta Mamani State Asigi Assembly Constituency Humpumak Amata Oina Khali Apaba Thabak Torokpa Mipum Khudingmak Aigi Magi Assembly Constituency ni Haibat Hidana Pukning Hakchang Yauna Sawat Kani Haina Minister Karam Shamna Fongdokre Wafamasingasi Lilong Jajingda Nauna Saba Lilong Konung Park Maikum Hangdopagi Thoramda Fongdokibani Pikliba Angang Singi Sanapam Amadi Jahi Yamlaba Ahal Singi Pothapam Oinabagi Wakalonda Semgat Kiba Park Semgat Pagi Thoramaduda Minister na Luchingba Oirabadi Haugalakliba Naha Singta Pukning Thogatpa Amadi Thazaba Lehanaba Mathautai Inkalakliba Naha Singi Pangalamadi Miting Yaudana Kunai Asida Ahongpa Purakpa Ngamloi Lilong Jazing Purai Rombada Semgat Liba Eco Park Asigumna Langthabal Assembly Constituency ki Mafam Marida Eco Park Semgatuna Open Gym Hanglagani Loinana Ngasi Nauna Hangdokliba Park Asidasu Gym Hapsinduna Park Asigi Masak Hena Pazahalagani Haina Mahakna Fongdoki Luchingbo Itargadi Aikoigi Naharul Singda Development YBI Future gi YBI any hiram putting mata asa biba number 1 CM Darkale Aduga Loina na Moida Akoi confidence Hazaba Zilehenba Matamdu the leader da Sata Uraba Aduga Moida confidence lagadi anything to Wungame Matamdu the own ba sense have a porche quina at the Porpungame Manipur State Film Development Society Amasung Children Film Society of India Anina Kutsam Naduna Ngasidagi Numit Humni Chukna Chathagadaba Children's Film Festival Ngasi Haudokre Palace Compound Leba Society Asigi Auditorium the Pangthokiba Film Festival Haudopagi Numitta English Lolda Namba Minute Chamaga Supna Manga Sangba Windstorm Koba Film Ama Utki Loinana Tha Asigi Ahum Phauba Chathagadoriba Film Festival Asi Numit Khudingi Ayuk Pung Taramathoy Nungthil Pung Ama Amasung Pung Ahumga Minute Kuntra Phauba Film Kapkani Hairi Manipur Sahitya ki Saknai Rabi Aibi Thoibigi Chama Suba Mapo Kumonga Mari Lenana Ngasi Wari Macha Lanthopagi Thauramama Jawaharlal Nehru Manipur Dance Academy gi Priya Gopal Auditorium da Pangthokre Laimarol Khorjailol Amadi Naharol Sahitya Premi Samiti Imphal Sinduna Pangthokiba Thauram Aduda Tongan Tonganba Manipur gi Aiba Tarukna Makhoi na Iba Wari Sing Pathokhi Anirak Suba All Manipuri Film Script Competition 2019 da Makok Mathang Tarakraba Writers Singi Award ngasi yenthokre Award yenthokpagi thoramadu Cine Writers and Playwright Forum Manipur na sinduna JN Manipur Dance Academy da pangthokibani Kumja English Singani Taramapan gi oina award asi Chumthang dasu Amamba Haiba Film gi Aiba N Doren na Ahanba Ani Shubada Wathok Khau Film gi Aiba Aribam Sibada Shamadi Ahum Suba Award na Kanglai Film gi Aiba N Pramoda Piki Ngasigi Thoramaduda Cine Writers and Playwright Forum Manipurna Chahi Amada Anirak Fongba Asengba Maithong Kauba Journal Amasu Fongki Hauzik Sanabagi Pauda Tarahumdoi Suba Manipur State League King Asi Sanakiba match Animal Draw Chatkre Khumukcham Joy Kisangi Senthang Makada All Manipur Football Association Sinduna Khumalampaki Artificial Turf Ground da Chatharakliba Football League Asiging Asi Sanakiba Nifu Humdoi Suba League ta SSU Singjamai Amadi Neroka FC Sangakfam Panjil Amamam Chanaduna Draw Chatkibani League Asiging Asi Sanakiba Nifu Mari Suba League tana AFC Thobal Amadi
UKB Churachandpur su Panjil ahum chanaduna draw taki. Football League asida Manipur gi tongan ba mafam singdagi lakpa football team taraga mangana sarukyari. Hayeng League asigi nifumanga suba league ta nako nambul mapal amasung DM Rao awang sekmay anina lamba taunaragani. Tarasuba Sahit Manoranjan Singh Memorial CRPF State Open Football Tournament YPICU Lalambung semi-final changbangamkre. All ranks of Manipur and Nagaland sector CRPF amasung All Manipur Football Association ani ki meeting makhada Group Center CRPF Langzing amadi Imphal West Football Association ani na sinduna Sai Takyal ki artificial turf ground ngasi sanakiba tournament asigi ahanba quarter final ki match ta YPICU Lalambungna Klasa Kainobu Panjil Mari Anida Maithiba Piki. Tournament asigi ngasi sanakiba ani suba pre-quarter final match tana Nisa Thangmaibana GSC Churachandpur Buyamna Lakchana Panjil Taruk Sinoda Maithiba Pibangamki. Chatharakliba football tournament asida Manipur gi tongan ba mafam singdagi lakpa football team kunga mangana knockout basis ta lamba taunari. Tournament asigi hayeng sanagadaba ahum suba pre-quarter final ga UKB Churachandpur amasung Mauvalai Athletics Sadar Hills anina lamba taunaragani. Nipan Suba ke Yaima Veteran Football Tournament TBSFA Team A Taubungkhok amadi UVSA Team C Lilong Jajing ani mai pakre. Tournament asigi ngasi akampata laiba 11 Star Sporting Union ki sanabungda sanakiba ahanba league ta TBSFA Team A Taubungkhok na VFC Team B Kagwabu Panjil amasinoda maithiba piki. Chathariba Veteran Football Tournament asigi ngasi sanakiba ani shuba league tana UVSA Team C Lilong Jajing na Amba Chairap Korpu Yamna Lakchana Panjil Taruk Sinoda Maithiba Piki. Team Tara Mangana Group Ahum Thokna Khaidokuna Chatharakliba Veteran Football Tournament asigi hayeng makha taba league match ani sanaragani. Hauzik Chathariba Hero I Leaking asi sanakiba Trau FC ki home match Mohan Bagan ki Makutta Panjil ahum amada maithikre. Ngasi Kumalampak Man Stadium da sanakiba match adugi Mohan Bagan gi maipak pagi Panjil Singh adu match ki minute tara nithoi chatpa matamda penalty ama team adugi midfielder Francisco Javier na Panjil onthoktuna ahanba Panjil chanki. Ani suba Panjil aduna match ki minute kunga nithoi chatpada midfielder Joseph Baitiana chanki. Ani suba Panjil chankiba Ikan Kanadana match ki minute kulhum doi chatpada ahum suba Panjil adu striker Papa Babakar na chanki. Trau FC gi maikai su Panjil handoknaba counter attack kaya tauki maru oina striker Joseph Mayowana akanba moongda masak thokna sanabagi mamitaki. Loinana match ki minute kuntra mari chatpa matamda mahaki pasta striker Yinka Joel Sandena Trau FC gi Panjil ama chanki. Ani suba hafta team animak makhata na Panjil chananabagitamakta akan bamuongda sanaraki. Match loiramdai minute kullom watlingaida Mohan Bagan ki striker Komron Tursunov fall taubadagi referee na red card book tauki. Loinana lemhauriba match ki matam adu Mohan Bagan ki sanaroi tara khaktaga Trau FC gi sanaroi tara mathoiga lamba taunaduna sanaki adubu makhata na Trau FC na Panjil handopa ngamdabadagi Mohan Bagana Panjil ahum amada maithiba piki. Nipan Suba T20 Manipur Veteran Cricket Tournament ki final da YWC Langthabalamadi LCCC Lilong Chajing anina lamba taunaragani. Manipur Veteran Cricket Association ki meeting makhada ngasi ayu Langthabal Public Ground da sanakiba tournament asigi ahanba semi final da toss ngamkiba YWC Langthabal na fielding hana sananaba warip lauki. Match asigi ahanba batting sanakiba Model Club Chinga Makhana match asigi apiba over kunda wicket mapanturaga run chamaga kulmanga lauki. Match asigi ani suba batting sanakiba YWC Langthabal na match asigi apiba over taraga nipan ga ball manga da wicket manga khak turaga run chama kuntaruk lauduna match asi wicket manga da mai pak pangamki. Match asigi man of the match na wicket ani amadi run kunma thoi laukiba YWC Langthabal gi all rounder
N Priyokumarna taki. Chatharakliba cricket tournament asigi ngasi nungthil sanakiba anishuba semi final dana toss ngamkiba cyclone thangmaibana batting hana sanaduna match asigi apiba over kunda wicket ahum turaga run chamaga marfu humdoi lauki. Masigi paukumda match asigi anishuba batting sanakiba LCCC Lilong Chajingna over taraga mapanga ball mangada wicket taret turaga run chamaga marfu taret lauduna match asi wicket ahumda maipak pangamki. Match asida out oidana run kuntraga taret laukiba LCCC Lilong Chajingki batsman Sanjeevna match asigi man of the match taki. Manipur government na sindhuna hayengdagi haugadoriba friendly badminton match da saruk yagadoiba miyoi kunga humdoi na saba Myanmar gi sanaroi team ama Manipur yaurakre. India gi AKS policy gi saruk amo oina Manipur amadi Myanmar ani gi marakta aphaba mari lainaba hotnariba friendly match asida saruk yagadaba Myanmar gi nupi sanaroi mapan nupa sanaroi tara amadi official sing yauna punna miyoi kul humdoi ngasi ayu more da thunglaki. Hairiba Myanmar gi team adu more gi integrated checkpost da Chang Loshilaba Matung Act East Policy Government of Manipur gi officials singna oktuna Imphal puraki. Myanmar sanaroi teams asi Leibak adugi Ministry of Health, Sports, Physical Education Department ki Deputy Director Than Ong na luchingduna lakhibani. Chingamathak Bishum How Ground gi club na how kiba chahi singda pangthok lamba yausang sports meet sahi asigi oinadi organizing committee 56 annual yausang sports meets 2020 na sinduna pangthok lagani hairi karigumba hiram kharada da chayet naba phibam leibadagi hairiba sports meets asi committee asina sinduna pangthok na bang asi laikai asigi miyam gi oiba mifam ama pangthok tuna warip lobani haina committee asigi mihut oiriba en bobina paumi singa unabada fongdokre. Hojikti akhoi yaksang thaju oibani lekai asigidi yaksang sports ase yamna maru oiba part am oibani adon yaksang sports tawdaba yadaba na maram oiraga lekai gi meeting aduda akhoi mioi chamaga nifu na ngasigi meeting ase akhoi smaina akhoi present oibireng si meeting ji lekai gi meeting jina loba resolution gi matungina akhoi yaksang sports tawnabu gi damakta akhoi gi organizing committee yaksang 56 annual yaksang sports committee aina organizing committee ama akhoi semjare. Yausang kumhaina lakpada haurakliba naha singna natabali chachatpagi mahutta sanabada mai onsintuna aphaba khunai ama puraknabagi paujel puba cycle rally ama KSA na sinduna chatkre rally adu Kangla Western Gate tagi National Awardee H Ibotombina lamthaki rally lamthabagi thoram aduga mari lenana Kanglai Park Students Association KSA gi Vice President S Vidyanandana hai Naha singna nishada laichuriba asi sanabada mai onsintuna sports na matsak takliba lamdam asibu sports da hena khumang chawkhalhanaba hotnaminasi haiki. अखोई यावसंगी फत्रब चटनबी कयादा थवाई लुसन खिबा आबिदे मरुइना अखोई आबेर तैनबा इसिंग हाइनबा अदुगा अखोईगी असुगुंबा थौदों मयामसिना मरम ओरकांदा अखोइदा पामदबा थौदों वाथो कया अमा थोलकपा नहासिंगसिगी मोरल मांगथरकपा निसागी पाकता असुंबा लाइचुदना लाकपा फत्रब चटनबी कयादा थवाई लुसन बे हेमेलकपा लोइनना अरेमदा नुमित मंगानी मतम मांगहनदना लाकपा सिना अखोईगी खुनाइसिगी सेनमिलोंदा असोबा सैथेंग अमा पिरकपसि नाथैरकांदा मिपुम खुदिमगसि स्पोर्ट्स के मूवमेंट माइ ओनसिलकांदा लमदमसिबु सक्ताकलिबा अखोईगी स्पोर्ट्स सि हेना खुमांग चौक्सनन खोनबा मतमदा मदु अखोई ngasing nahasing asida akhoi kanu wakalon ahenba wakalon ama pinanabagi amasung miyam punna akhoi wakalon du punna laiminanabagi wakalon da idb sports festival asi akhoi 2012 tagi sinja langseduna lakpani masigi chatharak bagi makhata na akhoi handakisu mapan suba kangle mega sports festival asi akhoi march ki tang mapan dagi hauraka nipan dagi haurakanda tarahum dai phawba impal gi tongan tongan mafam singda tongan tongan masana singa loinana akhoi pangthoknana ba sem sajabani Aroibada bulletin asig headlines amhona miyamda thamjari. Numit tarit ni chupna Chandel, Tengnopal, Noni, Amadi, Tamenglong District Jajathagadaba, intensified Mission Indradhanus 2.0 campaign, Health and Family Welfare Director Dr. K. Rajona ngasi hautokre. Mahosagi oiba layeng pathapna layeng ba Mansi Khang Sawarik ba haina mingthonba Tibetan Medical and Astro Institute ki Imphal branch clinic ngasi Ghari Dalaiba Manipur International University da hangdokre.
Ukhrul amadi Kaching district da lona yadaba moongda hanglamba sawmill sing thingjinkhre Manipur gi umang kaya paktaknana koglakriba ase thingnanaba akanba action lawkhatlagani haina Forest and Environment Minister T.I. Shyamkumar phongdokre Amasung numit humni chupna chathagadaba Children Film Festival nasidagi Palace Compound da leiba Manipur State Film Development Society da hongdokre